ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯥ ꯄꯪꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥ ꯄꯪꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯦꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡ ꯑꯗꯨꯗ ꯌꯨꯝ 3 ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯅ ꯀꯥꯆꯤꯟ ꯊꯪꯏ꯫ ꯃꯅꯥ ꯄꯪꯉꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒ ꯂꯣꯏꯅꯅ ꯅꯛꯅꯕ ꯇꯤꯟꯅꯕ ꯈꯛꯇꯅ ꯈꯪꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯃꯅꯥ ꯄꯪꯉꯤ ꯍꯥꯏꯔꯒ ꯀꯔꯝꯕ ꯃꯤꯅ ꯃꯍꯥꯛꯄꯨ ꯎꯁꯤꯠꯄꯤꯒꯅꯤ ꯍꯥꯏꯅ ꯃꯃꯥꯅ ꯈꯟꯕꯒꯤꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯐꯤ ꯈꯖꯤꯛ ꯅꯥꯟꯅ ꯂꯥꯏꯕꯨꯡ ꯀꯥꯕꯗ ꯆꯨꯅꯒꯗꯕ ꯑꯃ ꯁꯦꯠꯂꯤ꯫ ꯂꯣꯏꯔꯕꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯅꯅꯕ ꯊꯅꯝꯕ ꯍꯩ ꯂꯩ ꯀꯌా ꯑꯗꯨꯕꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯅ ꯈꯪꯂꯕꯗ ꯐꯝꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯅꯆꯥ ꯑꯩ ꯆꯠꯂꯒꯦ, ꯑꯝꯇ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯎꯕꯥ"꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕꯤ ꯃꯃꯥ ꯅꯨꯡꯁꯤ ꯑꯗꯨ ꯃꯆꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯕꯗ ꯇꯍꯥ ꯇꯍꯥ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯍꯥꯕ ꯃꯇꯧ ꯎꯠꯇꯨꯅ, "ꯏꯆꯥ ꯂꯣꯏꯔꯦꯕꯥ, ꯀꯗꯥꯏ ꯀꯗꯥꯏ, ꯀꯅꯥꯒ ꯆꯠꯀꯗꯣꯏꯅꯣ ꯅꯪꯕꯣ"꯫ "ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ, ꯈꯔ ꯀꯟꯅ ꯍꯥꯏꯌꯨ"꯫ ꯇꯥꯗ꯭ꯔꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯣꯜ ꯈꯖꯤꯛ ꯋꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯑꯣꯟꯊꯣꯛꯏꯗ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯅꯥꯁꯤ ꯈꯛ ꯄꯪꯖꯔꯝꯗ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ, ꯏꯁꯣꯔ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ"꯫ ꯑꯁꯤ ꯁꯣꯟꯖꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯀꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯆꯠꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ"꯫ ꯃꯦꯂꯩ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯔꯛꯄꯁꯤ ꯇꯥꯔꯗꯨꯅ ꯃꯃꯥꯗ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯅꯝ ꯅꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ"꯫ ꯋꯥꯍꯩ ꯑꯁꯤ ꯃꯃꯥꯗ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩ ꯑꯗꯨ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯦꯞꯇꯨꯅ ꯂꯩꯖꯍꯧꯔꯤ ꯃꯃꯥ ꯑꯗꯨ꯫ ꯃꯦꯂꯩꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯇꯥ ꯊꯥꯔꯤꯛ ꯑꯃꯗꯤ ꯀꯨꯁꯨꯝꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ꯫ ꯃꯦꯂꯩꯒꯤ ꯐꯖꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯨ ꯍꯦꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯇꯞꯅ, "ꯍꯣ ꯀꯩꯅꯣ, ꯏꯇꯥ ꯉꯁꯤꯗꯤ ꯈꯨꯐꯖ ꯑꯃ, ꯉꯥꯎꯔꯦꯀꯣ ꯑꯩ ꯐꯥꯎꯕ. ꯑꯩꯅ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯦꯅ ꯈꯜꯂꯤꯁꯤꯗꯗꯤ ꯄꯥꯈꯪꯁꯤꯡꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯥꯎꯕ ꯇꯥꯕꯅꯤ ꯇꯁꯦꯡꯅ"꯫ "ꯑꯗꯨꯅꯤ ꯊꯥꯔꯤꯛ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯁꯣꯏꯗ꯭ꯔꯦ, ꯍꯣꯔꯦꯟꯗꯤ ꯑꯃꯨꯛꯇꯣꯏꯕ ꯄꯥꯈꯪ ꯃꯌꯥꯝꯁꯤꯅ ꯉꯥꯎꯕꯗ ꯂꯣꯏꯗꯣꯏꯅꯤ꯫ ꯂꯝꯕꯤꯗ ꯂꯥꯏꯕꯨꯡꯗ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯑꯅꯤꯗꯒꯥꯁꯦ ꯍꯟꯅ ꯌꯦꯡꯉꯛꯑꯔꯣꯏ"꯫ ꯅꯣꯛ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯊꯥꯔꯤꯛ ꯑꯃꯗꯤ ꯀꯨꯁꯨꯝ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯃꯦꯂꯩ ꯃꯍꯥꯛꯇꯤ ꯃꯅꯥꯗꯨ ꯇꯥꯊꯤꯕ ꯑꯣꯏꯕꯅ ꯀꯥ ꯍꯦꯟꯅ ꯇꯥꯗꯦ, ꯃꯆꯦꯠ ꯃꯆꯦꯠ ꯈꯔ ꯈꯔ ꯇꯥꯕ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕ ꯑꯣꯏꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯏꯇꯥ, ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯑꯩꯕꯨꯁꯨ ꯈꯔ ꯈꯪꯍꯜꯂꯨ, ꯅꯈꯣꯏ ꯈꯛꯇ ꯅꯣꯛꯏꯗꯨ ꯀꯩꯒꯤꯅꯣ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯆꯠꯂꯝꯕꯗꯨ ꯇꯣꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯃꯦꯂꯩ ꯑꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯠꯊꯣꯛꯇꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯅꯣꯛꯄ ꯅꯠꯇꯦ ꯃꯇꯥ ꯑꯅꯤꯅ ꯅꯣꯛꯂꯤꯕ ꯑꯁꯤꯁꯨ, ꯑꯗꯨꯕꯨ ꯃꯅꯥ ꯄꯪꯕꯤ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯕꯒꯤ ꯋꯥꯅꯤ ꯃꯇꯣꯝꯇ꯫ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯀꯨꯁꯨꯝ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯦꯂꯩꯒꯤ ꯑꯄꯥꯝ ꯄꯥꯝꯕꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯈꯖꯤꯛꯇ ꯍꯣꯡꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯈꯪꯂꯗꯨꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯏꯇꯥ"꯫ "ꯍꯥꯎ"꯫ "ꯍꯣ, ꯑꯩꯈꯣꯏꯅ ꯅꯣꯛꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯅꯪꯒꯤ ꯐꯖꯕꯗꯨꯗ ꯄꯥꯈꯪ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯉꯥꯎꯅꯔꯅꯤ, ꯑꯩꯈꯣꯏꯗ ꯑꯝꯇ ꯌꯦꯡꯉꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯏꯅꯦ ꯍꯥꯏꯕ ꯅꯪꯕꯣ"꯫ ꯃꯅꯥꯀꯣꯡꯗ ꯅꯛꯁꯤꯟꯗꯨꯅ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ ꯃꯦꯂꯩ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯇꯥꯅꯤꯡꯗꯦꯗ, ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯑꯅꯨ. ꯁ꯭ꯋꯥꯏꯁꯤꯗꯀꯣ ꯑꯩꯗꯤ ꯄꯥꯈꯪ ꯃꯌꯥꯝꯅ ꯃꯤꯇꯥꯔꯕꯁꯨ, ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩꯅ ꯌꯥꯒꯗꯕ ꯂꯩꯇꯦ ꯏꯇꯥ꯫ ꯅꯍꯥ ꯄꯪꯕꯤ ꯑꯩꯅ ꯀꯔꯝꯅ ꯃꯤꯒꯤ ꯃꯧ ꯑꯣꯏꯗꯣꯏꯅꯣ? ꯑꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯏꯇꯥ꯫ ꯑꯗꯨꯅ ꯑꯩ ꯄꯥꯈꯪ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯅꯤꯡꯕ ꯑꯝꯇ ꯐꯥꯎꯗꯤꯌꯦ"꯫ ꯐꯥꯒꯤ ꯇꯧꯔꯝꯕꯗꯒꯤ ꯃꯦꯂꯩꯅ ꯑꯍꯣꯏꯅ ꯗꯨꯝ ꯂꯨꯝꯅ ꯂꯧꯈꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯔꯦ꯫ ꯀꯨꯁꯨꯝꯅ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ ꯏꯇꯥ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯏꯇꯥꯕꯨ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯗꯣꯏꯅꯣ? ꯄꯥꯟꯗꯕꯁꯨ ꯌꯥꯔꯣꯏ, ꯅꯤꯉꯣꯜ ꯃꯄꯣꯛꯅꯤ, ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯃꯍꯩ ꯌꯥꯟꯗꯕꯤ ꯂꯩꯔꯥꯡꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ"꯫ ꯋꯥꯔꯤ ꯁꯥ ꯁꯥꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯨꯡ ꯑꯗꯨ ꯌꯧꯗꯨꯅ ꯃꯄꯨꯃꯥꯒꯤ ꯈꯨꯌꯥꯈꯥꯗ
ꯂꯩꯁꯥ ꯄꯥꯈꯪ ꯑꯍꯜ ꯑꯉꯥꯡ ꯈꯥꯏꯗꯅ ꯂꯣꯏꯅ ꯂꯩ ꯃꯆꯤ ꯃꯆꯤꯗ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ, ꯌꯥꯎꯔꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯨ ꯃꯁꯛ ꯂꯣꯏꯅ ꯐꯖꯕ ꯑꯣꯏꯕꯅ ꯂꯩꯔꯝꯂꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯔꯛ ꯑꯁꯤꯗ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯜꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯅ ꯃꯦꯂꯩ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯣꯌꯨꯝꯕ ꯃꯍꯥꯛꯅ ꯊꯥꯔꯤꯛꯄꯨ ꯈꯣꯏꯗꯥꯈ꯭ꯔꯦ꯫ ꯄꯥꯈꯪ ꯑꯅꯤꯗꯨ ꯂꯩꯁꯥꯕꯤ ꯃꯈꯣꯏꯅ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯥꯏꯕꯨꯡ ꯃꯆꯤꯟ ꯑꯗꯨꯗ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯄꯥꯈꯪꯅꯒ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯖꯩ ꯂꯩꯁꯥꯕꯤꯗꯨꯁꯨ꯫ ꯍꯔꯥꯎꯕꯗꯨ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯏ꯫ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯔꯤꯒꯨꯝ ꯀꯨꯁꯨꯝ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯡꯅꯩ꯫ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯕ ꯄꯥꯈꯪ ꯑꯅꯤꯁꯤ, ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕ ꯅꯪꯕꯨ꯫ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯨꯁꯨꯝꯅ, ꯆꯞ ꯃꯥꯟꯅꯩ ꯊꯥꯔꯤꯛꯁꯨ꯫ ꯍꯣꯏ ꯑꯗꯨꯅꯤ, ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯇꯥꯔꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯗꯨꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯃꯦꯂꯩꯁꯨ ꯇꯥꯕ ꯅꯠꯇ ꯃꯇꯥ ꯑꯅꯤ ꯅꯣꯛꯂꯦ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ꯫ ꯃꯥꯒꯤ ꯃꯇꯧ ꯃꯤꯅ ꯅꯣꯛꯅꯩ ꯍꯥꯏꯅ ꯅꯣꯛꯄ ꯑꯁꯤꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯅꯤ ꯀꯥꯎꯊꯣꯛꯄ ꯃꯈꯩ, ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯋꯥ ꯂꯥꯎꯕ ꯃꯈꯩ ꯅꯣꯛꯏ꯫ ꯄꯥꯈꯪ ꯑꯅꯤꯗꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯑꯃꯒꯨꯝ ꯂꯩꯁꯥꯕꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯞ ꯆꯠꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯅ ꯀꯩ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯅꯣ? ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ, ꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯒꯦꯗꯅ? ꯀꯨꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯅ ꯈꯔ ꯈꯠꯄ ꯂꯥꯡꯕ ꯄꯥꯝꯖꯕ ꯑꯣꯏꯕꯅ꯫ ꯍꯣ ꯀꯔꯤꯅꯣ ꯂꯩꯁꯥꯕꯤꯗ ꯃꯤꯡ ꯈꯪꯍꯪ ꯍꯪꯕꯤꯔꯤꯕꯁꯤꯕꯣ? ꯇꯔꯥꯏꯅ ꯃꯤꯡ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯍꯦꯛ ꯍꯥꯏꯈꯤꯕꯗ ꯃꯃꯜ ꯂꯩꯇꯕꯤ ꯑꯣꯏꯅ ꯂꯧꯈꯤꯗꯣꯏꯅꯤ, ꯑꯗꯨꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯂꯣꯌꯨꯝꯕ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯨꯁꯨꯝꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯃꯜ ꯂꯩꯇꯅ ꯈꯟꯕꯒꯤ ꯅꯠꯇꯦ, ꯅꯁꯛ ꯐꯖꯕꯗꯨꯒꯤ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ꯫ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯡꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯒ? ꯂꯩꯀꯥꯏ ꯈꯪꯉꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯆꯒꯦ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯉꯥꯃꯣꯛ ꯌꯣꯟꯐꯝ ꯑꯃꯗ ꯁꯤꯡꯖꯨ ꯆꯥꯁꯤ꯫ ꯇꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯎꯔꯕꯁꯨ ꯃꯤꯠ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨ ꯆꯠꯂꯤ ꯃꯦꯂꯩꯗꯤ꯫ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯪꯗꯕꯅ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯂꯦꯝꯖꯕ ꯃꯇꯧ ꯑꯁꯤꯅ ꯄꯥꯈꯪ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯨ ꯄꯥꯈꯪ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯃꯦꯂꯩ ꯃꯍꯥꯛꯇꯤ ꯃꯁꯥ ꯃꯊꯟꯇ ꯌꯥꯝꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯃꯇꯣꯝꯇ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯂꯩ ꯃꯍꯥꯛꯀꯤ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯇꯧ ꯑꯗꯨꯗ ꯃꯦꯂꯩꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ꯫ ꯀꯩꯒꯤꯅꯣ? ꯃꯇꯥꯏꯗ ꯆꯠꯂꯤꯕꯤ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗꯁꯨ ꯌꯥꯎꯗꯦ, ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯆꯠꯂꯤ, ꯌꯥꯝ ꯂꯦꯝꯃꯤꯅ ꯃꯥꯗꯤ꯫ ꯃꯦꯂꯩꯗꯨ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯔꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯅ ꯅꯣꯛꯐꯦꯠꯈꯛ ꯇꯧꯗꯨꯅ ꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯋꯥꯗꯤ ꯈꯨꯝꯂꯝꯗꯦ꯫ ꯊꯥꯔꯤꯛꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯗꯤ ꯃꯁꯥꯒꯤ ꯋꯥ ꯈꯔ ꯉꯥꯡꯒꯟꯗꯕꯅꯤ, ꯑꯗꯨꯅꯅꯤ, ꯑꯩꯈꯣꯏꯒ ꯈꯔ ꯃꯥꯟꯅꯗꯕꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ, ꯑꯗꯣ ꯅꯣꯏꯒꯤ ꯃꯤꯡ ꯍꯥꯏꯔꯝꯃꯣ, ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯀꯨꯞꯄꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯔꯁꯤ꯫ ꯀꯩ ꯂꯩꯀꯥꯏꯅꯣ ꯍꯥꯏꯔꯝꯃꯣ꯫ ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯥꯏ ꯆꯥꯎꯏꯗꯀꯣ ꯄꯥꯈꯪ ꯅꯈꯣꯏꯁꯦ, ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ, ꯋꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯉꯤꯕ꯫ ꯑꯩꯈꯣꯏꯕꯨꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ, ꯍꯣꯔꯦꯟꯗꯣ ꯁꯤꯡꯖꯨ ꯆꯥꯁꯤ, ꯍꯦꯛ ꯂꯥꯛꯑꯣ, ꯑꯗꯣ ꯂꯩꯕꯗꯤ ꯅꯈꯣꯏꯅ ꯂꯩꯗꯧꯕ꯫ ꯂꯣꯌꯨꯝꯕ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯀꯨꯁꯨꯝꯒꯤ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯈꯣꯏꯅꯗ ꯌꯥꯕꯤꯌꯣ, ꯆꯥꯅꯤꯡꯕ ꯄꯨꯝꯕ ꯄꯤꯖꯒꯦ, ꯂꯩꯁꯥꯕꯤꯒ ꯐꯝꯗꯨꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯁꯦ, ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯀꯦ꯫ ꯍꯤꯌꯥꯏꯔꯦꯜꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯥꯒꯤ ꯅꯠꯇꯦꯀꯣ, ꯍꯣꯔꯦꯟ ꯂꯥꯛꯀꯦ, ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯊꯥꯔꯤꯛ ꯇꯞꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯎꯅꯁꯤ ꯍꯥꯏꯔꯒ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯀꯥꯏꯅꯈ꯭ꯔꯦ ꯄꯥꯈꯪ ꯂꯩꯁꯥ ꯃꯈꯣꯏꯗꯨ꯫ ꯂꯩꯁꯥꯕꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯅ ꯄꯥꯈꯪ ꯑꯅꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯍꯥꯏꯔꯛꯏ ꯂꯣꯌꯨꯝꯕꯅ ꯑꯁꯨꯝꯅ꯫ ꯃꯦꯂꯩ ꯍꯥꯏꯕ꯭ꯔꯣ? ꯈꯔ ꯏꯪꯕ ꯂꯦꯝꯕꯗꯣ, ꯍꯧꯖꯤꯛꯀꯤꯗꯣ, ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯣ, ꯅꯪꯅ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯔꯒꯅ꯫ ꯃꯗꯣ ꯅꯪꯒ ꯈꯔ ꯆꯥꯟꯅꯒꯗꯕ ꯃꯥꯜꯂꯤ, ꯃꯁꯛꯇꯣ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯁꯛ ꯊꯤꯔꯁꯨ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕ, ꯃꯆꯤꯟ ꯀꯟꯗꯕ, ꯌꯥꯝꯅ ꯂꯦꯝꯕ ꯑꯃ ꯄꯥꯝꯃꯤ, ꯃꯃꯧꯒꯤꯗꯤ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯃꯦꯂꯩꯗ ꯑꯣꯏꯅ ꯍꯥꯏꯔꯁꯦ, ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯥꯏꯔꯁꯦ꯫ ꯑꯗꯨꯒꯅꯦ, ꯊꯥꯔꯤꯛ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯍꯦꯛꯇ ꯑꯣꯏꯔꯒꯦ, ꯀꯨꯁꯨꯝ ꯍꯥꯏꯗꯨꯗꯤ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ꯫ ꯍꯣꯏ, ꯐꯕꯕꯨꯗꯤ ꯃꯥꯜꯂꯦ, ꯗ꯭ꯔꯣꯗꯥ ꯈꯔ ꯇꯧꯋꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯤ ꯃꯦꯂꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯟꯕ ꯅꯠꯇꯦ ꯇꯧꯔꯤꯕꯗꯨ꯫
ꯊꯥꯔꯤꯛ ꯑꯗꯨ ꯃꯦꯂꯩꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯊꯦꯡꯅꯕ ꯄꯥꯈꯪꯁꯤꯡꯗꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯎꯅꯁꯤ. ꯑꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯨ. ꯁꯤ ꯋꯥꯐꯝꯁꯤꯅꯤ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯗꯣ. ꯅꯪꯒꯤ ꯃꯤꯡꯁꯨ ꯍꯥꯏꯔꯝꯃꯤ. ꯅꯪꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯗꯣꯛꯑꯝꯃꯤ. ꯋꯥꯍꯩ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯦꯂꯩ ꯑꯗꯨ ꯁꯥꯎꯔꯥꯡꯅꯅ ꯃꯇꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ. ꯇꯜꯂꯤꯕ ꯅꯣꯏꯁꯦ. ꯑꯩ ꯑꯗꯨꯒꯨꯝꯕꯗꯣ ꯇꯜꯂꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯒꯗꯕ ꯈꯛꯅꯤ. ꯃꯤꯅ ꯈꯟꯗꯣꯏꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯟꯈꯤꯗꯣꯏꯅꯣ? ꯇꯜꯂꯦ ꯇꯜꯂꯦ. ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏ. ꯍꯣꯔꯦꯟ ꯑꯗꯨꯝ ꯅꯣꯏ ꯆꯠꯆꯧ. ꯃꯤꯅ ꯑꯩ ꯅꯥ ꯇꯥꯗꯦ ꯍꯥꯏꯕ ꯈꯪꯈꯤꯅꯤ. ꯀꯨꯁꯨꯝꯗꯨ ꯑꯣꯟꯊꯣꯛꯏꯗ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯩ. ꯑꯗꯨꯒ ꯈꯣꯜ ꯋꯥꯡꯅ ꯃꯤꯂꯩꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ. ꯑꯣꯟꯊꯣꯛꯏꯗꯀꯣ ꯏꯇꯥ ꯅꯪꯁꯦ. ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨ ꯍꯟꯊꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥ? ꯑꯩꯈꯣꯏ ꯌꯥꯎꯏꯁꯤꯗꯤ. ꯅꯣꯡ ꯐꯥꯗꯣꯛ ꯑꯁꯨꯝꯅꯁꯨ ꯈꯔ ꯈꯔ ꯆꯠꯇ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯂꯩꯁꯥ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯝꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯕ? ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯀꯣ ꯑꯩꯈꯣꯏꯗꯤ ꯆꯠꯇꯕ. ꯑꯩꯈꯣꯏꯗꯤꯅꯦ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯩꯈꯣই ꯁꯥꯎꯕ ꯄꯥꯝꯕ꯭ꯔꯣ? ꯑꯔꯦꯝꯕꯗ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯁꯥꯔꯦ ꯃꯦꯂꯩꯗꯨ. ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯇꯥ ꯑꯅꯤꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯇꯤꯟꯅꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯇꯜꯂꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯥꯕꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯁꯥꯎꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ. ꯃꯤꯄꯥꯏꯖꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯅꯣꯏꯁꯤꯗꯤꯕ. ꯐꯔꯦ, ꯍꯣꯔꯦꯟ ꯆꯠꯂꯁꯤ. ꯑꯗꯣ ꯑꯩ ꯆꯣꯞꯄ ꯌꯥꯕ ꯊꯕꯛꯇꯤ ꯇꯧꯅꯨꯀꯣ. ꯑꯩ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯗꯕꯅꯤ. ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯅꯣꯏꯒꯤ ꯈꯜꯂꯒ ꯑꯩ ꯆꯠꯇꯣꯏꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ. ꯃꯇꯥ ꯑꯅꯤꯗ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ. ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ. ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯁꯥꯕ ꯍꯧꯔꯝꯃꯤ. ꯀꯨꯁꯨꯝ, ꯑꯩꯗꯤ ꯏꯇꯥ ꯃꯦꯂꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯏꯁꯣꯔꯁꯤꯁꯨ ꯑꯉꯥꯎꯕꯅꯤ. ꯃꯤꯕꯨ ꯃꯅꯥ ꯇꯥꯍꯟꯗꯅ ꯄꯣꯛꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯃꯄꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯩꯗꯤ ꯃꯥꯏ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯇꯁꯦꯡꯅ. ꯀꯨꯁꯨꯝ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗ ꯃꯈꯣꯜ ꯑꯗꯨ ꯂꯨꯝꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯑꯗꯨꯅꯤ. ꯍꯌꯦꯡꯁꯤꯕꯨ ꯃꯧꯒ ꯑꯣꯏꯔ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯃꯤ ꯑꯇꯣꯞꯄꯁꯨ ꯂꯣꯏꯅꯕ ꯅꯠꯇꯦ. ꯑꯩꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯏ. ꯑꯩꯈꯣꯏꯗꯤ ꯅꯤꯉꯣꯜ ꯃꯄꯣꯛꯅꯤ. ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯏꯔꯝꯗꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ. ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯂꯣꯏꯅꯩ ꯇꯤꯟꯅꯩ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯤꯟꯅꯗꯦ. ꯋꯥꯗꯧꯔꯤꯗ ꯑꯩꯗꯤ. ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯁꯨ ꯃꯇꯥꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯣꯛꯍꯟꯕ ꯑꯣꯏꯕꯅ ꯄꯥꯝꯕꯩ ꯂꯩꯇꯦ. ꯆꯦꯡ ꯆꯔꯥ ꯑꯃ ꯂꯩꯇꯦ, ꯁꯦꯜ ꯈꯖꯤꯛ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯨꯅꯤꯁꯨ ꯂꯩꯇꯦ. ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯅꯔꯦ. ꯁꯣꯝꯗꯅ ꯂꯥꯏꯕꯨꯡꯗ ꯍꯜꯂꯛꯄꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ. ꯃꯃꯥ ꯅꯨꯡꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯇꯥꯅꯅꯕ. ꯕꯦꯝꯃ, ꯅꯪꯕꯨ ꯏꯁꯣꯔꯗ ꯀꯔꯤ ꯅꯤꯔꯛꯀꯦ ꯍꯥ? ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ. ꯏꯆꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒꯦꯅ ꯇꯧꯕꯁꯦ ꯍꯦꯛꯇ ꯅꯪꯗꯦ. ꯊꯕꯛ ꯇꯧꯔꯤꯉꯩꯗꯅꯦ ꯅꯍꯥ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ. ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ. ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯩꯅꯣ? ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯏꯃꯥ. ꯆꯠꯂꯣ. ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯥꯅ ꯂꯪ ꯃꯍꯨꯝ ꯅꯥꯏꯕꯗꯣ ꯇꯧꯔꯨꯆꯣ. ꯏꯁꯣꯔꯗꯅꯦ ꯅꯆꯥ ꯑꯩꯅ ꯑꯍꯦꯟꯕ ꯑꯝꯇ ꯅꯤꯔꯛꯇꯦ. ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯅꯥ ꯄꯪꯕꯤ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯏꯃꯥꯒ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯒꯅꯨ. ꯃꯆꯥ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯂꯩꯇꯦ. ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯅꯤꯔꯤꯅꯤ. ꯃꯆꯥꯒꯤ ꯋꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯑꯅꯤ ꯄꯨꯟꯁꯤꯜꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ. ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯏꯃꯥ ꯂꯩ. ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩ. ꯀꯔꯤꯒꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯦ? ꯆꯠꯂꯣꯏ. ꯍꯌꯦꯡ ꯏꯆꯥꯅ ꯃꯧꯒ ꯑꯣꯏꯗꯨꯅ ꯏꯁꯨꯒ ꯄꯨꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯣ ꯏꯃꯥ ꯌꯦꯡꯗꯣꯏꯅꯤ. ꯃꯈꯣꯜ ꯊꯣꯛꯅ ꯃꯦꯂꯩ ꯑꯗꯨ ꯃꯃꯥꯒꯤ ꯋꯥ ꯑꯁꯤꯗ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯅꯣꯛꯏ. ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯅꯥ ꯄꯪꯉꯦ. ꯌꯨꯝꯒ ꯑꯝꯇ ꯄꯥꯜꯂꯣꯏ. ꯄꯥꯈꯪ ꯀꯅꯥꯅ ꯅꯆꯥ ꯑꯩꯕꯨ ꯄꯥꯝꯕꯤꯅꯤ ꯍꯥꯏꯕꯒꯦ? ꯀꯅꯥꯅꯁꯨ ꯄꯥꯝꯃꯣꯏ. ꯏꯃꯥꯇꯅꯕꯨ ꯅꯆꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ. ꯑꯗꯨꯅꯅꯦ ꯅꯁꯨ ꯄꯝꯕꯒꯤ ꯑꯁꯥꯒ ꯊꯝꯒꯅꯨꯀꯣ. ꯀꯩꯁꯨ ꯈꯟꯗ ꯍꯥꯏꯔꯛꯄ ꯋꯥ ꯑꯣꯏꯔꯕꯁꯨ ꯃꯃా ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯆꯥꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯕꯗ. ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯣꯠꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯠꯀꯦ? ꯅꯁꯛ ꯍꯥꯏꯔ ꯐꯖꯩ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ. ꯉꯥꯔꯣꯏ ꯁꯕꯥꯜ ꯉꯝꯖꯕꯤ ꯏꯆꯥꯅ ꯃꯄꯥꯜ ꯊꯣꯛꯇꯕꯒꯤ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯗꯦꯀꯣ. ꯏꯆꯥ ꯌꯨꯝ ꯄꯥꯟꯗꯣꯏꯅꯤ, ꯃꯧꯒ ꯑꯣꯏꯗꯣꯏꯅꯤ. ꯏꯃꯥꯅ ꯏꯆꯥꯕꯨ ꯆꯥꯎꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯝꯅꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ. ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ, ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ.
ꯑꯗꯨ ꯍꯥꯏꯔꯒ ꯈꯪꯕ꯭ꯔꯥ ꯏꯃꯥ, ꯉꯁꯥꯏ ꯄꯥꯈꯪꯅꯅꯦ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯛꯏꯕ, ꯑꯗꯨꯒ ꯍꯣꯔꯦꯟ ꯎꯅꯁꯤ ꯉꯥꯃꯨꯛ ꯆꯥꯁꯤ ꯍꯥꯏꯔꯝꯃꯤꯕ꯫ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯁꯤꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯃꯦꯂꯩꯗꯣ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯀꯥꯏꯕꯤꯗꯦ, ꯏꯃꯥꯗꯕꯨ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯏꯃꯥꯗ ꯂꯣꯏ ꯍꯥꯏꯅꯤ꯫ ꯄꯥꯈꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯋꯥꯗꯣ ꯏꯃꯥ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯂꯩꯇꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯅꯨꯄꯥꯒ ꯐꯝꯗꯣꯏꯗꯣ ꯌꯥꯝ ꯇꯜꯂꯤ꯫ ꯑꯩꯗꯤ ꯃꯣꯏꯅ ꯍꯥꯏꯅꯕꯗꯣ ꯇꯥꯔꯣꯏ꯫ ꯃꯣꯏꯗꯤ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯅꯤ, ꯑꯩꯗꯤ ꯀꯟꯅ ꯀꯟꯅ ꯍꯥꯏꯗ꯭ꯔꯗꯤ ꯇꯥꯗꯦ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯕꯗ ꯅꯨꯡꯁꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯞꯅꯤꯡꯕ ꯈꯪꯖꯤꯟꯕꯒꯤ ꯃꯑꯣꯡꯗ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯏꯃꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯏꯆꯥꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤꯁꯨ ꯏꯆꯥ ꯅꯪꯈꯛ, ꯅꯪꯒꯤꯁꯨ ꯑꯩꯈꯛꯅꯤ꯫ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅꯅꯦ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ꯫ ꯀꯞꯇꯨꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯕꯅ ꯃꯌꯦꯛ ꯁꯦꯡꯗꯕꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯞꯄꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯥꯔꯛꯂꯤꯕ ꯃꯃꯥꯒꯤ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯃꯥ? ꯅꯆꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯍꯣꯔꯦꯟ ꯆꯠꯀꯅꯣ ꯍꯥꯏꯔꯁꯨ ꯑꯩ ꯆꯠꯂꯨꯏ꯫ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯩ ꯇꯧꯔꯨꯏ ꯏꯃꯥ꯫ ꯏꯃꯥ, ꯅꯪ ꯀꯞꯀꯅꯨ꯫ ꯅꯪꯅ ꯀꯞꯄꯗꯣ ꯎꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯃꯥ꯫ ꯈꯥꯝꯖꯤꯟꯕ ꯉꯝꯗꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯗꯨꯅ ꯅꯨꯡꯁꯤꯗꯣ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡ ꯑꯗꯨꯗ ꯀꯟꯅ ꯀꯣꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯞꯅ ꯀꯞꯅ, ꯏꯃꯥ, ꯏꯆꯥꯗ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯆꯠꯄꯕꯨ ꯏꯃꯥꯅ ꯊꯤꯡꯗꯣꯏꯅꯣ? ꯏꯆꯥꯅ ꯏꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯔꯒ ꯏꯃꯥꯅ ꯀꯞꯄꯅꯤ꯫ ꯏꯆꯥꯅ ꯃꯤꯃꯥꯟꯅꯗꯕꯁꯦ ꯎꯔꯒ ꯃꯃꯥ ꯑꯩꯅ ꯅꯤꯡꯉꯝꯗꯕꯅꯤ꯫ ꯏꯃꯥ ꯀꯞꯄꯔ, ꯏꯃꯥ ꯀꯞ꯫ ꯃꯦꯂꯩꯗꯣ ꯇꯞꯅ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯌꯥꯔꯤꯕ ꯏꯃꯥ, ꯀꯞꯄꯅꯨ꯫ ꯅꯪꯅ ꯀꯞꯂꯤꯉꯩ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯈꯤꯔꯣꯏ꯫ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯇꯣꯏ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯅ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯥꯅꯅꯕ ꯑꯝꯇ ꯇꯧꯁꯦꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤ ꯆꯠꯅꯗꯕ ꯏꯇꯥꯛ ꯇꯥꯛꯄ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯌꯥꯔꯦꯜ ꯑꯗꯨ ꯍꯤꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯈꯜꯂꯛꯏ ꯋꯥꯈꯜ ꯑꯗꯨꯗ ꯉꯁꯥꯏ ꯊꯦꯡꯅꯕꯤ ꯂꯩꯁꯥꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ, ꯑꯗꯨꯒ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯋꯥꯈꯜ ꯑꯗꯨꯗꯁꯨ ꯈꯜꯂꯤ ꯑꯁꯨꯝꯅ, ꯍꯣꯔꯦꯟ ꯎꯅꯕ ꯆꯠꯄꯗ ꯍꯦꯛꯇ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯝꯃꯒꯦ꯫ ꯀꯨꯏꯅꯒ ꯂꯩꯊꯔꯔꯣꯏꯒꯦ꯫ ꯀꯨꯏꯅ ꯂꯩꯊꯔꯒ ꯃꯤꯅ ꯍꯥꯟꯈꯤꯅꯕ ꯊꯕꯛ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯣꯏꯅꯨꯗꯨ ꯆꯪꯂꯛꯏ꯫ ꯃꯆꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯁꯨꯗ꯭ꯔꯕꯁꯨ, ꯈꯨꯠꯇ ꯁꯦꯜ ꯁꯤꯀꯤ ꯑꯃꯇ ꯄꯥꯏꯗ꯭ꯔꯕꯁꯨ, ꯀꯅꯥꯒꯤ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯁꯥꯗꯅꯣ ꯏꯆꯥꯅ ꯃꯣꯃꯣꯟ ꯅꯣꯛꯏꯕꯗꯨꯕꯣ? ꯈꯜꯂꯝꯕ ꯋꯥꯈꯜ ꯃꯥꯡꯈꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯍꯩꯗꯨꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤꯍꯦ꯫ ꯑꯣꯟꯊꯣꯛꯄ ꯋꯥꯍꯩꯅꯤ꯫ ꯑꯩꯕꯨ ꯊꯕꯛ ꯌꯥꯝ ꯁꯨꯗ꯭ꯔꯕ ꯃꯤꯔꯣ? ꯏꯃꯥ ꯏꯄꯦꯝꯃ, ꯏꯃꯥ ꯏꯄꯦꯝꯃ, ꯀꯔꯤꯅꯣ? ꯅꯪꯁꯤꯕꯨ ꯊꯕꯛꯀ ꯁꯨꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯁꯦꯜꯒ ꯄꯨꯁꯤꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯃꯤꯠꯁꯤꯅ ꯍꯦꯛ ꯎꯗ꯭ꯔꯤ꯫ ꯏꯆꯥꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕꯗꯣ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯍꯤꯌꯥꯔꯦꯜ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯏꯃꯥ? ꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯇꯥꯜꯂꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅꯅꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕꯩ ꯋꯥꯅꯤ꯫ ꯋꯥꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯇꯁꯦꯡꯅ ꯃꯃꯥ ꯑꯗꯣ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ꯫ ꯍꯩ, ꯀꯔꯤꯅꯣꯕ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ? ꯑꯗꯨꯅ ꯅꯄꯨꯟꯁꯤꯗꯣ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯄꯤ ꯊꯤꯗꯅ ꯃꯆꯥ ꯂꯩꯕ ꯌꯥꯎꯅꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯐꯝꯗꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯁꯨ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯏꯃꯥ? ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯅꯨꯄꯤ ꯊꯤꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯌꯥꯝ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄ ꯑꯣꯏꯔꯗꯤ ꯏꯃꯥ ꯅꯪꯁꯦ ꯉꯥꯎꯅꯤꯍꯦ꯫ ꯑꯣ, ꯉꯥꯎꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯏꯃꯥꯗꯤ? ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯅꯪꯕꯣ꯫ ꯏꯃꯥ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ꯫ ꯀꯨꯏꯔꯔꯣꯏ, ꯅꯆꯥ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯅꯤ꯫ ꯏꯃꯥꯒꯤ ꯑꯋꯥꯕ ꯃꯇꯝ ꯈꯔꯗꯤ ꯇꯨꯡꯗ ꯁꯣꯏꯗꯅ ꯀꯣꯛꯑꯅꯤ꯫ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯦꯕ꯫ ꯑꯗꯨꯗ ꯌꯥꯗꯗꯅ ꯇꯧꯕꯅꯦꯕ꯫ ꯍꯣ, ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯩꯁꯦ ꯅꯪꯒ ꯋꯥ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯅꯆꯤꯟ ꯀꯟꯕꯗꯤ ꯅꯪꯁꯦ꯫ ꯉꯥꯡꯗꯨꯅ ꯃꯃꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤ꯫
ꯃꯇꯝ ꯃꯍꯥꯛꯇꯤ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ ꯑꯣꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯊꯥꯡꯂꯛꯄ ꯁꯅꯥ ꯃꯆꯨ ꯑꯣꯏꯔꯛꯄ ꯍꯥꯏꯅꯈꯤꯕ ꯇꯨꯡꯏꯟꯅ ꯂꯩꯁꯥꯕꯤ ꯃꯈꯩꯗꯨ ꯃꯍꯩ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯦꯂꯩꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯇꯥ ꯑꯅꯤꯅ ꯂꯥꯛꯄ ꯉꯥꯏꯔꯦ꯫ ꯃꯆꯥꯅ ꯀꯦꯕ ꯑꯗꯨꯕꯨ ꯎꯔꯒ ꯃꯃꯥ ꯅꯨꯡꯁꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯁꯦ, ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯃꯆꯥꯗꯣ ꯃꯥꯜꯂꯤ꯫ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯎꯀꯣ, ꯊꯦꯡꯅ ꯃꯪꯅ ꯍꯜꯂꯛꯄ ꯇꯧꯒꯅꯨ꯫ ꯃꯤꯅ ꯈꯖꯤꯛꯇꯗ ꯋꯥ ꯉꯥꯡꯈꯤꯕꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦ." ꯃꯆꯥꯅ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯃꯦꯂꯩꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯃꯥ, ꯉꯟꯅ ꯍꯜꯂꯛꯀꯦ꯫ ꯑꯩ ꯇꯟꯕꯨ ꯇꯜꯂꯤ ꯆꯠꯇꯧꯔꯤꯁꯤ꯫ ꯄꯥꯈꯪꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯗꯕ ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ ꯅꯆꯥꯗꯤ." ꯏꯀꯣꯏ ꯀꯣꯏꯗꯅ ꯍꯥꯏꯔꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤꯗ ꯅꯨꯡꯁꯤꯗꯨ ꯅꯣꯛꯆꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯥꯔꯣꯏꯁꯤꯡꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯅꯨꯡꯁꯤꯗꯨ ꯊꯥꯔꯤꯛ ꯑꯃꯗꯤ ꯀꯨꯁꯨꯝꯕꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯅꯇꯥ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ꯫ ꯑꯗꯨꯅꯅꯦ, ꯅꯈꯣꯏꯅ ꯃꯤꯃꯥꯡꯗ ꯆꯣꯞꯇꯅꯕ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ꯫ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯃꯅꯥ ꯄꯪꯉꯦ ꯍꯥꯏꯕꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯟꯒꯅꯨ ꯏꯃꯥ, ꯑꯩꯈꯣꯏꯅ ꯐꯅꯅꯕ ꯂꯣꯏ ꯇꯧꯔꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯎꯔꯤꯁꯤꯗꯤ, ꯀꯩꯒꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ? ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯗꯥꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯝꯅ ꯂꯧꯋꯦ ꯏꯃꯥ." "ꯍꯣꯏ, ꯑꯗꯨꯅꯤ꯫ ꯊꯦꯡꯈꯤꯕ ꯇꯥꯔꯦ, ꯆꯠꯅꯅꯕ ꯇꯧꯔꯣ꯫ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯎꯀꯣ ꯅꯣꯏ." ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯦꯂꯩ ꯑꯗꯨ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡ ꯏꯐꯗ ꯍꯦꯛ ꯐꯖꯩ꯫ ꯀꯨꯁꯨꯝꯅ, "ꯍꯣꯔꯦꯟꯗꯤ ꯄꯥꯈꯪ ꯑꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯈꯔꯗꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯊꯥꯔꯤꯛ." "ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯉꯁꯥꯏꯅ ꯅꯨꯡꯁꯤ ꯏꯪꯒꯤꯠꯄꯤꯔꯛꯑꯕꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯇꯝꯕ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯧꯔꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ." ꯃꯇꯥ ꯑꯅꯤꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯦꯂꯩ ꯃꯍꯥꯛꯇꯤ ꯇꯥꯗꯦ꯫ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯀꯨꯁꯨꯝꯅ, "ꯈꯪꯗꯦ, ꯃꯁꯛ ꯐꯖꯕ ꯅꯣꯏꯗ ꯍꯥꯏꯔꯛꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯧꯒꯤꯁꯤꯡꯗ ꯆꯟꯈꯤꯅꯤꯍꯦ ꯑꯩꯍꯥꯛꯇꯤ." "ꯍꯩꯃꯥ, ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ, ꯅꯍꯥꯟꯈꯩ ꯃꯧ ꯑꯣꯏꯅꯤꯡꯗꯨꯅ ꯂꯩꯔꯤ ꯑꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯑꯃꯗꯤ ꯊꯥꯔꯤꯛꯇꯣ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯆꯩ꯫ ꯃꯇꯥ ꯑꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯄ ꯑꯗꯨ ꯇꯥꯔꯕꯗ ꯇꯞꯂꯤ ꯍꯥꯏꯔꯛꯏ, "ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯏꯗꯨꯕꯣ? ꯑꯩꯕꯨꯁꯨ ꯈꯔ ꯈꯪꯍꯜꯂꯨ, ꯅꯣꯛꯄꯗꯣ ꯑꯩꯁꯨ ꯈꯔ ꯌꯥꯎꯖꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯦꯂꯩꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯔꯤꯛꯅ, "ꯍꯣꯅꯦ, ꯀꯨꯁꯨꯝꯁꯦ ꯃꯧ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯤꯕ, ꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯆꯦꯜꯂꯅꯤ ꯍꯥꯏꯔꯤꯕ꯫ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯃꯁꯛ ꯑꯁꯤꯒ?" ꯅꯣꯛꯆꯩ ꯃꯦꯂꯩ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯇꯧ ꯃꯥꯟꯗꯅ ꯏꯔꯥꯡ ꯄꯨꯔꯅꯨ ꯏꯕꯦꯝꯃ, ꯂꯩꯔꯥꯡ ꯃꯄꯨꯡ ꯐꯥꯔꯕꯁꯨ ꯂꯩꯍꯤ ꯊꯟꯅ ꯌꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯅꯅꯦ, ꯇꯝꯕ ꯄꯥꯈꯪ ꯀꯅꯥꯒꯤ ꯁꯨꯃꯥꯡꯗ ꯂꯩꯁꯥ ꯇꯝꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ." ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯌꯧꯔꯛꯂꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯂꯩꯁꯥꯕꯤ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ, "ꯅꯣꯏꯕꯨ ꯉꯥꯏꯕꯗ ꯊꯃꯣꯏꯒꯁꯦ ꯃꯤꯄꯥꯏꯖꯔꯦ꯫ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯗ ꯄꯨꯛꯅꯤꯡꯁꯦ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯎꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯦ." ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯟꯁꯤꯟꯗꯨꯅ ꯍꯔꯥꯎ ꯁꯤꯡꯖꯨ ꯆꯥꯕ, ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯅꯩ꯫ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡꯅꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ꯫ ꯂꯣꯌꯨꯝꯕ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯐꯨ ꯀꯥꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯊꯥꯔꯤꯛꯅ, "ꯀꯩꯅꯣ, ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯕ ꯉꯝꯗꯕ ꯄꯥꯈꯪ ꯑꯣꯏꯔꯦꯗꯅ? ꯑꯁꯤꯗꯤ ꯂꯣꯏꯔꯦꯗꯅ! ꯑꯣ, ꯅꯨꯄꯥ ꯃꯥꯟꯗꯦꯀꯣ, ꯑꯩꯈꯣꯏ ꯐꯥꯎꯕ ꯐꯦ ꯂꯥꯎꯗ꯭ꯔꯤꯁꯦ ꯎꯔꯦꯗꯅ?" ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯂꯣꯌꯨꯝꯕꯅ ꯈꯨꯝꯂꯛꯏ, "ꯅꯣꯏꯗꯤ ꯁꯤꯡꯖꯨꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯁꯤꯔꯕꯁꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯨꯗꯤ꯫ ꯑꯗꯨꯅꯅꯤ, ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯅꯤꯅ ꯌꯥꯝ ꯁꯥꯏ꯫ ꯄꯥꯝꯕꯁꯨ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯗꯦ, ꯅꯣꯏꯒꯤ ꯈꯜꯂꯒ ꯍꯔꯥꯎ ꯆꯥꯔꯤꯕꯅꯤ." ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯃꯦꯂꯩꯗꯤ ꯇꯥꯗꯦ, ꯃꯔꯝꯗꯤ ꯀꯟꯅ ꯍꯥꯏꯅꯕ ꯑꯣꯏꯗꯕꯅ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯒꯤ ꯋꯥ ꯉꯥꯡꯗꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯕꯁꯨ ꯈꯪꯍꯧꯗꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯌꯦꯡꯕꯅꯤ, ꯃꯥꯗꯤ ꯋꯥꯒꯝꯇ ꯉꯥꯡꯗꯦꯅ, ꯀꯩꯒꯤꯅꯣ?" ꯈꯪꯍꯧꯗꯅ ꯍꯪꯂꯛꯄꯅꯤ ꯅꯨꯄꯥ ꯃꯥꯅ ꯇꯞꯅ꯫ ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯀꯨꯁꯨꯝ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯅꯥ ꯇꯥꯗꯕꯤ ꯃꯦꯂꯩ ꯃꯍꯥꯛꯇꯤ ꯍꯪꯂꯤꯕꯗꯨ ꯇꯥꯗꯕꯅ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯂꯩ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯄꯥꯈꯪ ꯃꯍꯥꯛꯁꯨ ꯏꯆꯤꯡꯗ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤ꯫
ꯇꯥꯟꯖꯥꯅ ꯌꯥꯗ꯭ꯔꯕꯗ ꯊꯥꯔꯤꯛ ꯑꯗꯨ ꯃꯦꯂꯩꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯗꯨꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ꯫ ꯑꯩꯗꯤ ꯋꯥ ꯈꯔ ꯉꯥꯡꯖꯗꯦ, ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯤ꯫ ꯈꯔ ꯈꯔ ꯉꯥꯡꯉꯨ, ꯅꯠꯇ꯭ꯔꯗꯤ ꯏꯪ ꯇꯞꯃꯟꯗꯅ ꯋꯥ ꯉꯥꯡꯗꯕꯒꯤ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯈ꯭ꯔꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯃꯦꯂꯩ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯠꯅꯅꯕ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯨꯄꯥ ꯃꯈꯣꯏꯗ ꯍꯥꯏꯐꯦꯠ ꯁꯨꯒꯠꯇꯨꯅ, ꯑꯗꯨꯗꯤ ꯄꯥꯈꯪ ꯑꯅꯤ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ, ꯊꯦꯡꯉꯦ, ꯌꯨꯝꯗ ꯍꯜꯂꯒ ꯊꯕꯛ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯨꯗꯣꯏꯅꯤ꯫ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯣꯏꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯂꯣꯌꯨꯝꯕꯅ, ꯍꯣꯏ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯕꯁꯨ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯅ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯊꯥꯔꯤꯛ, ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯦꯂꯩꯗꯨ ꯆꯠꯄ ꯍꯧꯏ, ꯑꯗꯨꯒ ꯊꯥꯔꯤꯛ ꯃꯥꯅ ꯂꯩꯍꯧꯔꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ ꯍꯩꯅ ꯁꯤꯡꯅ ꯃꯦꯂꯩꯒꯤ ꯃꯔꯝꯗ ꯈꯔ ꯑꯗꯨ ꯈꯪꯉꯤ꯫ ꯏꯆꯝ ꯆꯝꯕ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯇꯧꯗ ꯊꯥꯔꯤꯛꯁꯨ ꯃꯦꯂꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ, ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯕ ꯂꯣꯏꯔꯒ꯫ ꯑꯁꯤꯒꯤꯅꯦ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ, ꯏꯁꯣꯔꯅ ꯇꯧꯍꯟꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯃꯅꯥ ꯅꯥꯝꯃ ꯑꯁꯤ ꯄꯪꯗꯨꯅ ꯇꯥꯗ꯭ꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯔꯦꯗ ꯍꯤꯌꯥꯏꯔꯦꯜ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯤꯌꯥꯏꯔꯦꯜꯗꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯦꯂꯩꯒꯤ ꯃꯥꯏꯊꯣꯡ, ꯃꯥꯒꯤ ꯎꯈꯤꯕ ꯃꯇꯧ, ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯗꯨꯅ ꯎꯔꯛꯂꯝꯃꯤ꯫ ꯈꯔ ꯈꯔ ꯅꯨꯡꯁꯤꯔꯝꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯇꯥꯎ ꯂꯣꯌꯨꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯇꯥꯎ, ꯑꯩ ꯃꯦꯂꯩꯕꯨ ꯂꯧꯗꯕ ꯌꯥꯗꯦ꯫ ꯃꯅꯥ ꯄꯪꯂꯕꯁꯨ ꯑꯩ ꯃꯥꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯪꯅꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯅꯤꯡꯊꯤꯖꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯗ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯍꯥꯟꯅ ꯍꯧꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏ ꯅꯨꯄꯤ ꯎꯅꯕ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯕ ꯆꯠꯂꯨꯕ, ꯃꯗꯨꯗꯒꯤ ꯎꯪꯗꯨꯅ ꯂꯩꯕ ꯃꯆꯥꯒꯤ ꯃꯇꯧ, ꯃꯃꯥ ꯊꯣꯏꯅꯨ ꯑꯗꯨ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯃꯆꯥ, ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯕ? ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯅ ꯂꯨꯝꯊꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯏꯃꯥ ꯌꯥꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯁꯨꯃꯛ ꯂꯩꯈꯤꯕ ꯇꯥꯔꯦ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯌꯨ꯫ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ, ꯏꯆꯥꯒꯤꯕꯨ ꯀꯩ ꯋꯥꯠꯀꯅꯤ? ꯑꯗꯨꯕꯨ ꯐꯠꯇꯕ, ꯏꯃꯥꯅ ꯁꯥꯎꯕ ꯌꯥꯕ ꯋꯥꯍꯩꯗꯤ ꯅꯪ ꯏꯃꯥꯗ ꯍꯥꯏꯒꯅꯨꯀꯣ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯒꯤ ꯋꯥ ꯇꯥꯔꯕꯗ ꯃꯃꯥꯒꯤ ꯃꯐꯝꯗ ꯁꯝꯂꯞꯄ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯎꯕ ꯊꯣꯏꯅꯨꯁꯨ ꯃꯆꯥꯒꯤ ꯋꯥ ꯑꯁꯤꯗ ꯍꯔꯥꯎꯅ ꯌꯥꯅꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯌꯥꯏꯅ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯏꯃꯥꯅ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯈꯤ꯫ ꯏꯆꯥꯅ ꯃꯅꯥ ꯄꯪꯕꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯣ, ꯃꯗꯨꯅ ꯍꯦꯟꯅ ꯏꯃꯥ ꯄꯦꯜꯂꯤ꯫ ꯀꯠꯊꯣꯛꯄ, ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟ, ꯊꯧꯅꯥ ꯑꯗꯣ ꯏꯃꯥꯅ ꯍꯦꯟꯅ ꯊꯥꯒꯠꯂꯤ꯫ ꯃꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯕ, ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯌꯥꯅꯤꯡꯕ ꯑꯁꯤꯗ ꯄꯦꯟꯖꯔꯦ ꯇꯁꯦꯡꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯊꯪꯅꯕꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯅꯨ ꯃꯦꯂꯩ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯃꯥ ꯅꯨꯡꯁꯤꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯌꯥꯅꯤꯡꯕ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯉꯝꯖꯗꯦ꯫ ꯃꯥꯒꯤ ꯈꯟꯖꯥꯅꯕ ꯃꯇꯧ ꯑꯗꯨꯗ, ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯦ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯪꯅ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏꯕꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯅꯥ ꯄꯪꯕꯤ ꯂꯩꯁꯥꯕꯤ ꯃꯦꯂꯩꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃꯗ ꯂꯨꯍꯣꯡꯕꯗ ꯐꯖꯅ ꯐꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯕꯤꯕꯁꯨ ꯌꯥꯎꯏ, ꯊꯤꯅ ꯉꯥꯡꯅꯕꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ, ꯁꯤꯗꯩꯗꯤ ꯅꯪ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯒꯗꯕꯅꯤ꯫ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯀꯟꯅ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯍꯣꯡꯃꯟꯈ꯭ꯔꯦ꯫ ꯄꯪꯗꯨꯅ ꯂꯩꯔꯤꯕ ꯏꯅꯥꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯪꯕ ꯇꯥꯔꯤꯃꯤ ꯅꯨꯄꯥ ꯅꯪꯕꯣ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯣꯛꯂꯤꯕ ꯃꯦꯂꯩꯒꯤ ꯃꯤꯅꯣꯛ ꯑꯁꯤꯒꯨꯝꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯊꯣꯏꯅꯨꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯅ ꯇꯧꯗꯨꯅ, ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ, ꯃꯃꯤꯠꯇ ꯃꯆꯥꯁꯨ ꯎꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ
ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫